popular government nama leraga administration je kano kalhan ba adu bolai laibak thibadi hojik akoina sum experience da sum jeng pada hojik PR leraga so khoi government office am da chapiru ore ba officer ntraga staff se pung 13 mamana kanam ta la oi hare ba rule dari pung mapal la ka dawni hare adu kanam ta complain tawde laga kari hani office da wareng mangdana gossip tawdana lei kasai ge khoi production natraga productivity gi wafam ju karib to khande aduna government sida khoina reforms tawgadaba khoi leiribo officer sing natraga staff sing gi makhoi gi mindset sisu ekoi tawriba thabak si tulo khakta gi nate lebaki hoina su koi chakhana ba contribution tawuni tawribni haiba wakhal ga se khoi phawon badar ka lei hariba aduna overall hoina khoi gi leiba manipur gi administration se ai khoi jeng ba yamna sole tampak tana khajik tang lerga su tampak su am sole ni sing de chakra ka moina sole adama se koi seriously khana raga kamai to nam koi administration se koi phan ga dage especially school gi education ga karika se di oja leitaba school mayam leire an hain tari kado bagi je ekoi school leraga oja se government kai do wi pi bangamdri no madu pi na mo lambi dung puthok tari tabne hariba adudi tawdubida dum kari hani school phagalansi adu adaina slogan khara to buduna di oibe yaroi thabak oina filda yamna khandaraga anoba policy program tawba ama masi tawdragadi ekhoige manipur gi chaukhot pasida adum masi yamna fast oibanga moi adu ngasai brighter side jengbadadi ngasai private school na hojiki enrollments in ngarang nan khabar yaurije manipur da as much as about 64-65% say of the gross enrollment say private school da oi hariba so private schools are playing an important role education ki sector di government ki role je now about only 33-34 khak ta ngai re hariba adana government nancy improve tawba leadership afaba porakpa adama si puhalake hagadi manipur ki laiba voters sing praja singna karamba government pamge karamba political party pamge high base mase khantharaga moi mihut se khanba darkar hoena ai basisu mihut afabala lagadi maduna reforms and improvement in governance and the administration do lakane na roibagi serious oiba ma khla kondana kadai digin ha basi do koi polam leire duga administration gi sai digi so so role honi bo form su tum leire ai apung na bakisho lak chang ji pabung ka main thambini pabung gi ona di huji achokba question am lai ownership of manipur gi question su tum lai sung basina dum machet tarak pagi aduga nscn im gi magi political influence hai tare haid ba group sigi masina naga inhabited areas in manipur swai wise the governance the common effect to in thambini ya mamang dagi hauna hujik phago leiba khoi gi stage na hai tare governance ke to lagtre da koina asai gi nationalism sagat pasi matang harap panbi khare ko ai su ketang panja gi hare ba koi khamba da Kuki haba tribe se leite there is no tribe called Kuki Mizoram dasu leite Manipur dasu leite Myanmar dasu leite Kuki je kai noida British na la amatung da especially Bengali singna certain group of people Assam gi maya da leiba Chittagong gi maya da leiba Kambu singdu bu makhoi bu piriba sinpham duga mari lena na adum Kuki hena thon khimne na khoi sum tai ya mana thangai sengwe de aham da khoi gi Manipur da leirmi basi khoi maitai na di khongjai kawe hariba Kuki hojina Kuki koribur group se gi moi gi kari hani predecessor haigadra makhoi gi progenitor haigadra makhoi se khoina khongjai na khawrami khongjai se khoina angang wen ga jum khamgada masamau phaba maphai gan chawba noiba penba medium ken wang da ba dumai tong lerami khara dairaga khongjai se gi lejare adu khongjai wana di tribe wana khoi recognize tawdabni na India ge constitution da yaw se thado tribe wana dumai tawna lei ibane khoina se as early as 1985-86 ka swai the ASDO go hoi matam sta khoi gi tribe certificate pi basi hariba maruena kuma ayamana hawkip kumba kari go moi ba adegi kibgen go moi ba hai moi kambu je khoina thado tribe wana dumai tawna tribe certificate pi Kuki gi smai tawna movement ama nationalism ama sagali basi yam kana kui the brain khali kui dri probably hojiki moi pressure tawraga
especially Myanmar dagi hariba thadou sing mayam si yamla matung sida makhoi gi kano sida any Kuki tribe haina 2002 ra 3 ra jamai tauna scheduled tribe ki list ta half khibani adubo aikoina even ai Churachandpur da posting nungsting loi lerame lerama tamsida Churachandpur da leiba mi sing na su makhoi si Kuki ni haina identify tawdi hariba maru aina Churachandpur even Churachandpur ga thangnariba Thalon subdivision even Singhat phawda leise ya mana makhoi si kari ni khoi gi paiti sing oiba adi guiti oiba gangte simte simaina oi aduna moi si Kuki hoina identify tawdamni na koina 1990 ai tra ka no su 93 ra 94 ga dwa da su Kuki paiti gi class ama thokidna mase especially class tholei bije amana identity matang da ngasai claim over the land gumba kari gumba da tribal gi hingba mahing jidi makoi gi livelihood se lamga mari lenabnina lenje ai gi lamni ma gi lamni ana claim to busi da ya matam da class thoi adai khoi ni 1986 ta si tipai muki parbungi SDO ele matam da sagal lami ba movement se sai gi movement hai di unification nationalism gi movement se Kuki gi movement nate matam da lakpa se Zomi unification gi movement ama tawi hariba madura ti gogin na halam lerami mana ka laktana khotna mari mase Churachandpur gi area pha Churachandpur se hanadi ban pharjo loiba mafam se zum Churachandpur ni churambra aduna makoi se aiban aina leima tan leiri mafam hoji ki posting tariba parbung kai se da adai da koi bada leisi ti mar trai ngaktani sida Kuki ka hariba khawkip nukip se yaw de ya mana matam da history dari Kuki jingina ya mana nungoi pai ba kamuni na makhoina ga lan to ba khuju khulai pha bani na dum sai gi mar gi leiba khul iban lungthulel adu phawba ningthauna hawkip no raga aduga prajana man oi ba mai dong to aduga makhoi khulona di hai mofam ji tha ta de maroi da ko hai ba Kuki so called Kuki natraga hawkip hai ba mayam jingi tari se Kangpokpi kumba hinglep kumba cycle gumba samai area do oi aduna Churachandpur se handak se hosegi BS atm na magi interview pi bada Kuki gi pitho ke ya na hai matam sida Zomi singna amu pakhum pire kaina da Churachandpur di Kuki gi junat na si dekho Zomi gi lamni moi pi bu ke do ya ro ina hai ri ba aduna masi sahi about 25 years mo maruaina kari hani suge sign tawra matung sida Kuki len gi wafam kano tawri ada Kuki len hek hai matam sida Zomi singsu kasu masi accept tawde mar su kasu accept tawde mar telebak da tribe kambu singjina makoi Kuki gi umbrella da yawba Zomi singna aidi paiti singna makoi bu Kuki hana kawbuse khoi kasu pamde ada khoina sum Churachandpur daga 85-86 ka swai dal lengi matam de khona thengna basi mokoi se amaga loan se thangi singna mana badine ti yam khatang similarity oi bo wahi khara di yawe hari ba ada mokoi mase jamaga ngana matam se da Kuki na sumai maron ngang ba paiti na sumai maron ngang ba loan je khaga de phang nei adu yamna 100% mana banate adu bo linguistically yengraga di mokoi je Tibeto-Burman language ni ban maitai ju Tibeto-Burman language ni same root te horokpani adu maitai gi loan ga bodi Kuki gi loan ga bodi yam thamna gare ko adana masigi Kuki gi nationalism sagatpa aduga makhoi gi separate administration pami bai basigi maram se karino aisu khayu yeng se riba makhoi gi economically makhoi na backward way ana uba compared to Imphal or other regions adi politically makhoi na ubada majority oi ba maitai ga leminaraga di khoi political power se makhoina pami bado phangdi hana khanjaba asugumba certain kind of makhoigi grievances ti leitab natte hariba masigi grievances se khoi majority oiba mitai na su mase understand to hom thoi ar mase kamain tongna makhoina haise mifung khudimung natte makhoi se aikhoina amadam Nscn orga su Kuki orga su aikhoina palibje general oiba pajanate makhoigi lalhobri yawriba kangbu natraga CSO kangbu kisini laibak thibadi any kind of movement natraga any kind of sumat kanoma lagma tamsida khulai paiba kangbu gi voice to aduna praja gi voice oina adum thole e hariba
kaina haida kulai paida ba praja sing du di voiceless oi ba kari gumba makoina kulai pai ba mi sing du na hari ba du gi against da nga hangang ba tar ga di ko gi life da property da threat lai bani na aduna ngasi gi topic da ya ri si da Nscn gi su chama nei Naga haiba tribe se amta leite si thangai sing wi Naga gi lai ba makha si da lai ba makha da lai ba tribe sing sin na hen diverse way language amaga phauna de kano da Naga lai ba au ga sema ga phauna banate moi ga angami ga khoi tangkhul ga lon phauna banate adubu ngasi movement na matawdana Naga nationalism sara sangalaga madu gi umbrella makha da makha gi Naga gi le ne hariba so ko Naga integration tawroga territory ma semaga sai separate country ma semba adu gi manglan du da lai bane riba ada masida yawriba manglan se India da natana Myanmar da laiba Naga sing tariba mafam sagang region gi ga su yawri ko ada masida Nscn IM na sigi topic sida hariba Ccpur si Kuki gi oibadi yai Tengnoupal natraga Kangpokpi di oibi yaroi ka hariba se mase makhoi gi kari ma to authority leita ba makhoi ai khoi gi lamji yen bagi makhoi da hak ka su leita ba kangbu ne hariba adu masmai tong na haira ku matam se ada manipur bu punna unity amsu integrity leibasi pami ba khoi khuding mangna especially say udan ju hai hai manipur government gi oina su boy sama masi yadi hai si hai ga da ni cs wo sing su hai ga da ni khoi praja sing su hai ga da ni manipur kai bi aroi hai ba boy se khoi matang chana thingho ba ma darka lai hai ba matang chana thingho dra ga di situation du na khoi beyond repair or ba matam du da di it is too late hai tare ko aduna hoji social media gi matam ni na lai hai ba haure iba na haru singna manipur kai be yaro heba kholau se ekhoi ama sagat pama changi hariba anyway ekhoi manipur gi any Naga gi oyo Kuki gi oro manipur gi integrity is sacrosanct for Manipur masida kai ba hebe se masida kai na torok pa khuding mok se khoi masi thengnagani haiba kholau se khoi haiba ta bani political party so haiba ta bani cs so haiba ta bani government so haiba ta bani aduna khoi tumina la som lai ra boi di moi si yara boi ninge ningdra du makhoi gi movement sida inward hape hariba aduna aina roi basida haining badi masi ngasagi Nscn na kari hani hari base ngasagi divide and rule gi mong do ga tawba adung makhoi authority leita ba adung ba wafam ni masi haifam thokte adung makhoi na hari base ekhoi oppose tawba darkar oi na ahame round ji haijage okay pam thank you so much masi se ekhoi gi state government gi thak te gi janga miyam gi apun ba se so gi level de gi su yade haibe gi khola ma boy se ma thohan bagi tangai fada badudi adumak leire natraga di masi adum hana de gi thokana lakpa da su ngarang nan recently amuk thoklak pagi su ngasi naina da baina koi forum jida bukala koi pot am leire dun ai pabung da lak yada ba sing si yaru da boy ta di Manipur gi integrity di kai ba yada ban dana masi se kone eliminate taw na traga kari koi pambai sina ba yai haibin tingwe wa fam am lae pabung gi mod kamai thambini ojige solai ba Nscn IM gi mai gi deputy prime minister haida mai gi kan atm na hade se masi ai ga bada Kuki natraga jo community na su ko su pamba wadi na te hadi suppose mai gi jo ning tamba lamma semba da territory si zum shaw pa me hariba ada ajige hariba Kangpokpi si da leiba population si mixed population ni Naga su yawi Kuki su yawi Maitai su yawi adagi Nepali su yam leiribni moi di ngang jabang am da santi pamba kangbu ni similarly ajige Tengnoupal da su leibase Kuki gi khun su lei kano gi Naga gi khun su lei asmana palam da we ban chandi lai balam si da leise pura mix ni Kuki su lei Naga su lei suppose chokpi karong gi size da leise na amna Kuki ni aduga kano da ga leiriba Nscn gi district headquarter ga koi da leiriba anal leiriba lamkang leiriba moyon mon sang sing kina mu Naga ne na identify tawrim ni thangai sing with mo sing ji ahmadi ari ba Kuki ni adna British ni iba lai te yawrim ni hariba aduna smai da na torpasina hairapasina Kuki gi leiriba CSO sing aduga makhoi gi leader sing da su mase yaning da ba leirongani aduna masina maram oidana he na tension na ma thokna ba
मरुआना हजि मैतेगा कुकीगा नुसिनद्रिङै मरसिदा हाना थोकिबदो माइना कुकीगा नागागा जु अमुक हेना टेंशन अमा क्रिएट तौदना ngsaigi flare up tawbu yabagi adugi opportunity ama pihali haitare ko adu mase asum basunate madi has no again hana haiger he has no legal authority mana si oiro hano mana wayen bi yaba posunate hariba ada hojiki haiba kano se maruana constitutional body oriba bharat sarkar gumba manipur sarkar gumana asigu mui wafam je koi reject tawi haidna khanggadabani hariba koi yaring de hebse ada laibak thibadi manipur da hoji popular government ama leite central government na panba PR da leiri aduna government ge leiribo official sing natraga governor na sugumba gi matang sida reject tawi habagi makhoye comment natraga opinion pibase kya taude aduga bharat sarkar su hojiki Nscn ga hojiki jamna kuina wari sadana lakpanina sumba lakpa posturing ama toraku sida makhoye view point se खुदक्ता हेक हाइब खोपतुनसु मखोइगी पीस प्रोसेस ता डिरेल तवगद्रा मदर असोइब लेगद्रा हैना कया मसे हाइदबो रमबसु याय अदुबो मसी मैमसिगी हौरखमसिदा अखोइ ngसाइ अहामदा खनदिसे लमजिने हरिबो लमजे मखोइ खुदिमंगना नागानसु कुकीनसु मखोइ हाइसे अखोइ ancestral land and hai तंगै जंगवेदि ancestral land हाइबो कसु लेते आइन द ancestral land हाइब लेते land सिदा अखोइना आइन द यावरिसे private property ओइन लेबामा नत्रगा state की property ओइन लेबामा अनि खक्तने बे लेरिसे private property ओइन लेरिबसे खोइगे मणिपुर की तंपाक्तदी गवर्नमेंट land से सर्वे तौरगा मसे पता पीदना मसे टाइटल पीबो कवे लोगी लोंदा ownership of the land do title people jama dir maming cheliba mi duna mai tongna makhoigi land owner ni ma title holder ne na mai khali adu stingilam dadi except certain pockets ahamba horokpa 1960 ga swai sida khuigi survey tarako matam sida di haiba suma political gi oiba kari hani movement se leitrigai matam dadi Secy.Retd Morea Chandel Nscn Kangpokpi ngsaigi MLR Act sin aduna survey tormi hariba MLR Act se kari hai singilamda mase sinaba yaroi haina act yawbo nate tawbodabu mase tawgi habse state government from time to time masigi decision nama lauraga tawbi ayana dumai tawi ada even Secy.Retd hojiki Secy.Retd town je loi survey area ni Maduda pata loina pairami MLR Act nei even koina assistant commissioner oina lebada kari hani government gi lamdai encroach tawe adana even ai samok yauni eviction tawe hariba whereas on the other hand hojiki Kuki gi land ownership system natraga Naga gi sium khenari Kuki gi se thangai sangwe gi di sahi mokhoina lai se historical record the around 1830 adu aida la lakku matam sida koi maitai gi ningthau palami ningthau pan matam sida lam se yamna marang kain su leiba haigadra koi u su ngamdaba aduna maitai gi bun tapak ta leiba lam si bowa koi loina u ngamde mising yamdamni na aduna lam se hainari ni lam gi value je yake amuna leitage da kanago mi sareng am piraga lo pari maga sinai ga na haidami hariba aduna tampak lam si wowa khoi maitai na phajana sinaba ngamdamni na singa leiba lam si khoi hundok tra sum thamme hariba aduna mapani laiba mi sing sin state ki lakpani khangde mizoram dei laiba mi sing ni khangde makhoina taru mafam je mogi lan lam ne na khoi claim tawe heba thangai sengba gi di makhoi gi lam ne haina masi claim tawrisi praman tawna ba makhoi da document am ta leite or legal authority am ta leite thangai sengbai de makhoi na sing da leiba hang lam si tare adugi akoi da leiba lam su da pamjala ga mai moi hingna gi livelihood tawbuni adubu kari hani from time to time government na sagi kano si lambi nu bi sema matam da land equation tawda makhoi gi yenak tanabu gi damakta adumai to inquiry tawraga land compensation pi
thang se wei de su yamna disputable oibne hariba title si clear to buna te ba adu naga lam dana hojiki hari se chief na ownership oide amana masa masa gi adum kari hani village council na decide tor nang asi lam kai din nang na uro si jamai to to wi hariba adu whereas kuki lam de mo he hereditary chief kaina tawraga makhoina lamji mapuni kain tawri hariba ada aroi bada ekhoina masigi problem se thok tanaba makha tana leitana bai damakta chingi lamda chanaga da ba le lo so sema darka le hariba le lo sema sida thangai sengwage di kogi chingi le ro praja tribal sing haitare ko masigi heno khudung jaga doini le lo si sema ga makoi da title phirowa or boy di madu mortgage tawraga bank dagi ekoi loan loduna makha sing da makoi tongba business poiro da jaga agricultural ki horticulture ki farming tawro adu mai khudong chaba kya lakaduri ne riba adu bu masi tawhoning da dana masi yet pa kambu su leita banati hariba sing hida adu bu masi consensus ma puraga dumai tawro matung ina sing da len gi laws la agadi kogi manipur si sokhat pado su he na mating pangani kaina haida bank finance la agadi masi production productivity helakpa masi investment hengalakpa aduna koi sokhat pasi oigadoi ni aduna sigi kan movement se sagatna ba movement heading masagi kuki len sanggatna ba jomi gi len sanggatna ba natraga naga gi len sanggatna ba da jamna undefined wa legal backing later ba sugumba ancestral land ne haraga makhogi right ama accrue tongno ba dugumba wafam je sum sandu e hariba thagai se wedi ba hanangarang na handa ba tawrisini masai ZUF na makhogi khogi rongmei sing na taba mafam sing duda kuki na popi thajile haibadagi kari her moge min am oiba mi khara la aga tumai to na moge loksang mai tharamba gari mai tharamba adu masi len gi dispute se len se auji belu se nong nong hangalpa adu len se da popi plantation tarokpa adu deforestation to ba madu consequence na yamna phatabo orakado mayam leiba aduna masigi mugi kanu si yenguragadi manipur sida yam phajana handle tawdragadi administration na su leiriba ecological balance adagi dispute over the land masira tongan tongma claimant mayam leiriba rongmei na su rongmei gi lamne haiba kuki na su kuki gi lamne haiba masida flash point oraktana amuke hena ekoi gi manipur sida conflict thorokpa yabagi adum lambi de leribni heriba adang government amase sensitive oina mase serious oina mase lophom thu ye na idumai tong thamjage okay thank you so much yam phajan thambi aro bagi loisela pagi sei tentak na thambi na request tawjige aduga ai jujik lere pabung akoi ethnic movement hai tare manipur da lai bu ethnic movement sida government na pi riba magi response hai tare pabung moisu mamanga thambi gre akoi officially amna masiga deba khangan ba mathau tare hojik matang jap chare ga hele kan habna chinga mayam do hojik lai ba manipur da lai ba ethnic movement mayam sida government na pi riba koi gi response hai tare pasimakna manipur gi idea of manipur hai tare manipur gi unity se under threat ta lairak na bagi pot amakhak oibra tum kaisum ta tawdana hai tare tum kemta magi laibu response kamai thampini baba ai khoi gi kano se khoi gi governance yam weak oi bai tare marwena aham badi kari ha ching da kalai mi ba SDO mana Tamenglong whole district se ge SDO mana purami mai makha da staff mari manga am ga lerongani koi sam ta bada lambu ai na sai moi lambu is nothing but sai ge British ke lermo officer sing no chatok sin to bada pot puno ba mi sing do adu lambu ni hariba adama authority ke nang na ni na lambu su yam powerful oi me mana ka nga sai ge len gi khana chen no bichar to ba aduna administration se koi ge single leriba administration maruena koi ge single district mapal leriba se ge kano se mapal loibra kau ka kan tar ma se ge administration se hojik phawda yamna mapanga je kanda ba yam son ba adi main power da wat pa khan wat pani khangde law enforcement da khangde masik ong wat pa adagi amuk masigi hana legitimate ba structure je even ekoi 1985 86 ka swai dagi SDO ore matam nu da di even khona chande na ga SDO matam se da kari hani khoi gi kanu si SDO se su mayam na pajana respect tawi ning thau sing na respect tawi ada SDO gi wa ga si yam chalami DC gi wa si chalami ada khara lai ga di ekoi ga SDO oi ba ka tu om tong si da Nscn myam laksin ga re ba
hojik Chandel sida moi KM sagre aduna parallel government ama lakre suppose ukul da su parallel government ama legre aduna khoi ge leiriba administration se nom ge sontharak pa aduna sontharak podana maram aduna ekhoi ge border ngak pa ngam selakta ba borders phajana ngak tana Assam rifle ni khangde state ke missionary ni khangde phajana ngak tana karigum matamda irang thokum matamda somda conflict thokum matamda border lan thok da chat pa se adum chatna bani prithvi go chatna bani adu chang patar su makhoi ge I card phajana pi dana makhoi je confine tawdana makhoi ge KM ama tongana thambi dana tawbagi thabuk sima hai balam sing si da tawge de hariba freely chatna amuk Kangpokpi da khara tani cycle da khara tani even ekhoi ge leriba कोई ताबदा उजकी मणिपुर की करी है नि कोक्टो के मनिंग दर लेबा कनो सिंग से कुकी सिंग से कोई मैथरों को थोकते बा दु मयाम लेयन हायबा अद मसे पॉलिटिकल मोटिव ते की पुछला पुसु मयाम यावे हरेबा मसे की बोर्ड की बैंक ओइना बा मसे की पॉलिटिशियन पुछलेक पो खोपसि याम लेयन हाय अदुना ओवरऑल ओइना एखोय के लेबाक ngak पसे मपांगन कंखल हनबा ताई कंखल हनद्रगदी एखोय के लेन के एडमिनिस्ट्रेशन और सु कोई की पब्लिक एडमिनिस्ट्रेशन और सु अखोई बॉर्डर ngakpo और सु अखोई मसे अदम सोथा लेनी अदुना हजिकी अखोई पामबसे पॉपुलर गवर्नमेंट अमा लेरगा एडमिनिस्ट्रेशन से कनो कलहनबा अदुबो लाइबक थीबदी हजिक अखोइना सुम एक्सपीरियंस तो सुम जेंगपदा हजिक पीआर लेरगा सु खोई गवर्नमेंट ऑफिस अंदर चपिरो हरेबा ऑफिसर नत्रग स्टाफ से पुंग 13 ममाना कनाम त लाओय हरेबा रूल दरी पुंग मापल लाकदवने अदो कनाम तो कंप्लेन तौदे लागा करी है नि ऑफिस ता वरे मांगदना गॉसिप तौदना लई गसाई के कोई प्रोडक्शन नत्रगा प्रोडक्टिविटी की वाफम जो करीब तो खंदे अदना गवर्नमेंट से दा कोइना रिफॉर्म्स तौगदबा कोई लेरिबो ऑफिसर सिंग नत्रगा स्टाफ सिंग की मखोई की माइंडसेट सिजु एकोई तौरिबा थबक से तुलो खक्तगी नते लेबाकी होनसु कोई चौखनबा कंट्रीब्यूशन तौबुने तौरिबने हाइबो वखल गासे कोई फावन बदरका ले हरिबा अदुनो ओवरऑल ओइदना एखोई लेरिबा मणिपुर की एडमिनिस्ट्रेशन से आई एखोई जेंगबदा यामना सोले तंपाक्तना खजिक्तंग लेरगसु तंपाक्सु याम सोलेबनी सिंग दे चखरगा मोयना सोले अदो मसे एखोई सीरियसली खनरगा कमाई तौन कोई एडमिनिस्ट्रेशन से कोई फनगदगे स्पेशली स्कूल की एजुकेशन का करिका से दी ओजा लेतब स्कूल मैम लेरेन हाइन तारी कदोबगी जे एकोइना स्कूल लेरगा ओजा से गवर्नमेंट करिदोबी पीब ngамद्रिनो मदु पीनरबो लंबी दु पुथोक तारी ताबने हरिबा अदुदि तौदुबिदा दुम करि हानि स्कूल फगलनसी अदु अदायना स्लोगन खरा तौबुदुनदी ओइबे यारोय थबक ओइना फिल्डा यामना खनथरगा अनौबा पॉलिसी प्रोग्राम तौबा अमा मसे तौद्रगदी एखोइगे मणिपुर की चौखटपसिदा अदुम मसे यामना फास्ट ओबो ngमोय अदुबो मसाई ब्राइटर साइट जेंगबददी मसाई प्राइवेट स्कूल ना हजिकी एनरोलमेंट से नंगरांग नांग खबर यावरिजे मणिपुर दा एज मच एज अबाउट 64-65% से ऑफ द ग्रॉस एनरोलमेंट से प्राइवेट स्कूल दा ओय हरेबा सो प्राइवेट स्कूल्स आर प्लेइंग एन इंपॉर्टेंट रोल एजुकेशन की सेक्टर दी गवर्नमेंट की रोल से नाउ अबाउट ओनली 33-34 खक ngai रेरिबा अदन गवर्नमेंट से इंप्रूव तौबा लीडरशिप अफबा पुरकपा अद मसी पुहलके हैगदी मणिपुर की लेरिबा वोटर सिंग प्रजा सिंगना करंबा गवर्नमेंट पामगे करंबा पॉलिटिकल पार्टी पामगे हाइबसे मसे खनथरगा मोई मिहुत से खनबा दरकार होयना आई बसीसु मिहुत अफबले लागदी मदुना रिफॉर्म्स एंड इम्प्रूवमेंट इन गवर्नेंस एंड द एडमिनिस्ट्रेशन दो लाकने ना रोबगी राउंड सिदा माइतों थमजगे थैंक यू सो मच